ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯀ꯭ꯂꯕ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ SROY ꯀ꯭ꯂꯕ ꯁꯔꯚꯤꯁ ꯔꯤꯀ꯭ꯔꯤꯌꯦꯁꯟ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯨꯜ ꯐꯣꯝꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯁꯨ ꯏꯖꯕꯅꯤ ꯑꯩꯈꯣꯏ ꯀꯦꯞꯁꯟꯗꯁꯨ ꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯅ ꯆꯤꯟꯐꯥ ꯁꯨꯝ ꯄꯨꯗꯕ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯀ꯭ꯂꯕ ꯍꯥꯏꯔꯒꯗꯤ ꯈꯪꯅꯕ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯃꯤꯡꯁꯤ ꯃꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯣꯄꯨꯂꯔꯁꯨ ꯑꯣꯏꯗꯕꯅꯤ ꯑꯗꯣ ꯇꯧꯕꯇꯕꯨ ꯁꯤꯔꯣꯏ ꯍꯥꯏꯔꯒꯗꯤ ꯂꯣꯏꯅ ꯈꯪꯕ ꯁꯤꯔꯣꯏ ꯀ꯭ꯂꯕ ꯍꯥꯏꯔꯒꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯗꯣ ꯁꯤꯡꯖꯃꯩꯗꯁꯨ ꯁꯤꯔꯣꯏ ꯀ꯭ꯂꯕꯁꯦ ꯃꯃꯤꯡ ꯆꯠꯂꯤ ꯀꯔꯤꯒꯤ ꯃꯃꯤꯡ ꯆꯠꯂꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯕꯒꯤ ꯊꯕꯛꯇ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯅ ꯌꯣꯝꯕ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯣꯝꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯂꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯀ꯭ꯂꯕꯄꯨ ꯊꯣꯟꯕꯤꯔꯝꯕ ꯏꯙꯧ ꯍꯥꯎꯕꯝ ꯌꯨꯝꯖꯥꯎ ꯃꯌꯥꯝ ꯂꯩꯈꯤꯗꯕꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ ꯁ꯭ꯔꯥꯙꯥ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯗ ꯉꯁꯤ ꯏꯙꯧ ꯑꯁꯤꯅ ꯄꯥꯝꯖꯔꯝꯕ ꯈꯔ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯦꯡꯗꯅ ꯂꯩꯍꯧꯔꯁꯅꯨ ꯃꯦꯁꯦꯖ ꯑꯃꯈꯛꯇꯪꯗꯤ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯁꯨ ꯂꯣꯏꯅꯖꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯗ ꯄꯥꯎ ꯄꯤꯕꯤꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯏꯙꯧ ꯑꯁꯤꯅ ꯍꯣꯠꯅꯕꯤꯔꯝꯕ ꯑꯃꯗꯤ ꯇꯧꯕꯤꯔꯝꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤꯗ ꯃꯉꯥꯜ ꯈꯖꯤꯛꯇꯁꯨ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯄꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗꯅꯤ ꯏꯙꯧꯁꯤꯅ ꯊꯥꯕꯤꯔꯝꯕ ꯎꯁꯤꯡ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯀꯣꯏꯁꯟꯗꯅ ꯍꯧꯗꯅ ꯑꯋꯥꯡ ꯑꯋꯥꯡꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯂꯩꯔꯤꯁꯦ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯐꯣꯔꯦꯁꯀꯤ ꯃꯑꯣꯡꯗ ꯂꯩꯕꯁꯤ ꯃꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯦꯡꯅꯕꯤꯔꯝꯗꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯏꯙꯧꯁꯤꯅ ꯄꯥꯝꯖꯔꯝꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯄꯥꯟꯕ ꯎꯁꯤꯡ ꯎ ꯑꯆꯧꯕꯁꯤꯡ ꯑꯩꯈꯣꯏ ꯌꯨꯝ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏ ꯌꯨꯝꯂꯛ ꯃꯔꯨ ꯑꯣꯏꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗꯩꯁꯤꯗ ꯑꯁꯨꯝꯅ ꯎꯁꯤꯡꯁꯦ ꯊꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯀꯣꯏꯕꯗ ꯂꯩꯕꯁꯤꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗ ꯏꯙꯧꯁꯤꯅ ꯑꯩꯈꯣꯏ ꯍꯣꯠꯅꯕꯤꯔꯝꯕ ꯎꯖꯥꯎꯁꯤꯡꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏ ꯎꯍꯟꯖꯔꯤꯕꯁꯤꯡꯁꯤ ꯏꯙꯧꯗꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯏꯙꯧꯁꯤꯅ ꯄꯥꯝꯖꯔꯝꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯊꯥꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯊꯥꯕ ꯑꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯂꯒ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯉꯁꯤꯒꯤ ꯏꯙꯧꯁꯤꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯁꯤꯗ ꯏꯙꯧꯅ ꯄꯥꯝꯖꯔꯝꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯔ ꯁꯨꯝ ꯈꯟꯒꯠꯆꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯦꯗꯤꯁꯤꯅꯦꯜ ꯚꯦꯜꯌꯨ ꯑꯣꯏꯕ ꯌꯥꯕ ꯑꯩꯈꯣꯏ ꯎꯄꯥꯜ ꯈꯔ ꯈꯟꯒꯠꯆꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇ ꯂꯥꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯄꯤꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌా ꯑꯃ ꯍꯧꯖꯤꯛꯁꯦ ꯃꯆꯥ ꯇ꯭ꯔꯤ ꯁꯦꯝꯄ꯭ꯂꯤꯡ ꯀꯣ ꯎ ꯆꯥꯔꯥ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯅ ꯉꯁꯤ ꯈꯔ ꯈꯖꯤꯛ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯎꯍꯟꯖꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯤꯁꯨ ꯅꯝꯖꯔꯛꯄꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯌꯥꯝꯗꯁꯨ ꯃꯔꯨꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯋꯥꯔꯤ ꯁꯥꯔ ꯃꯇꯨꯡꯗ ꯏꯙꯧꯅ ꯄꯥꯝꯖꯔꯝꯕꯁꯤꯡ ꯏꯙꯧꯅ ꯍꯣꯠꯅꯕꯤꯔꯝꯕꯁꯤꯡ ꯂꯩꯀꯥꯏꯒꯤ ꯂꯦꯚꯦꯜꯗ ꯋꯥꯛ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯏꯙꯧꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯑꯣꯏꯕꯤꯔꯝꯕꯅꯤꯀꯣ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯨ ꯑꯣꯏꯕꯤꯔꯝꯂꯤꯕꯅꯤ ꯑꯗꯨꯅ ꯏꯙꯧꯁꯤꯅ ꯄꯥꯝꯖꯔꯝꯕ ꯈꯔ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯈꯣꯏꯅ ꯈꯪꯖꯍꯧꯕ ꯈꯔꯁꯨ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯍꯣꯔꯦꯟ ꯁꯤꯒꯤꯁꯤꯅ ꯒꯝꯂꯥꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯄꯥꯝꯕꯤ ꯑꯃꯗ ꯍꯥꯞꯄꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯣꯝꯂꯥ ꯄꯥꯝꯕꯤ ꯑꯃ ꯁꯤꯒꯤ ꯒꯝꯂꯥꯁꯤꯗ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯂꯥꯛꯄꯤꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯆꯠꯅꯔꯛꯄꯒꯤ ꯃꯑꯣꯡ ꯈꯔꯁꯨ ꯁꯨꯝ ꯎꯖꯩ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯎ ꯆꯥꯔꯥꯁꯤꯡ ꯄꯤꯕ ꯑꯗꯨꯒ ꯎ ꯆꯥꯔꯁꯤꯡꯁꯦ ꯄꯤꯔ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯑꯩꯈꯣই ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯤ ꯎꯄꯥꯜ ꯋꯥꯄꯥꯜꯒꯤ ꯃꯇꯦꯡꯅ ꯎꯍꯩ ꯋꯥꯍꯩꯒꯤ ꯃꯇꯦꯡꯅ ꯍꯤꯡꯂꯤꯕꯅꯤ ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯎ ꯊꯥꯕ ꯎꯁꯤꯡꯕ ꯌꯣꯛꯈꯠꯄꯒꯤ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯃꯌꯥꯝ ꯁꯨꯝ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯔꯛꯄ ꯁꯄꯣꯔꯠ ꯇꯧꯅꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯎꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯨꯝ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯎꯄꯥꯜꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯎ ꯆꯥꯔꯥꯁꯤꯡꯅꯣ ꯃꯌꯥꯝꯗ ꯃꯁꯤ ꯎ ꯆꯥꯔꯁꯤꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯈꯖꯤꯛ ꯁꯨꯝ ꯈꯪꯍꯟꯖꯒꯦ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯕꯁꯨ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ ꯁꯤꯗ ꯂꯩꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯟꯖ ꯄꯥꯝꯕꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯣꯝꯂꯥ ꯍꯥꯏꯅꯕꯗꯨꯅꯤꯀꯣ ꯀꯣꯝꯂꯥ ꯄꯥꯝꯕꯤꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯣꯔꯦꯟ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯎ ꯆꯥꯔꯁꯤꯡ ꯈꯟꯗꯣꯏꯅꯤꯀꯣ ꯑꯄꯥꯝꯕ ꯈꯜꯂ ꯃꯇꯨꯡꯗ ꯁꯤ ꯒꯝꯂꯥꯁꯤꯗ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯄꯨꯕꯤꯈꯤꯕ ꯌꯥꯗꯣꯏꯅꯤ ꯑꯣꯔꯦꯟꯖꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯁꯦꯜ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯎꯟꯁꯥꯒꯤ ꯁꯦꯜꯕꯨ ꯑꯣꯏꯔꯁꯨ ꯗꯦꯃꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯏ ꯉꯥꯛꯊꯣꯛꯄꯤ ꯑꯩꯈꯣꯏ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯨ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯣꯔꯦꯟꯖꯁꯤꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯗꯤꯐꯦꯟꯁ ꯃꯦꯀꯥꯅꯤꯖꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯦ ꯑꯩꯈꯣꯏ ꯀꯣꯝꯂꯥꯁꯦ ꯆꯥꯔꯒꯗꯤ ꯗꯤꯐꯦꯟꯁ ꯃꯦꯀꯥꯅꯤꯖꯝꯁꯦ ꯍꯦꯟꯅ
ꯍꯦꯟꯅ ꯀꯟꯈꯠꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯆꯦ ꯑꯁꯤꯗ ꯊꯦꯠꯂꯒꯁꯨ ꯊꯝꯃꯤ ꯃꯌꯥꯝꯅ ꯌꯨꯝꯗ ꯑꯩꯈꯣꯏ ꯀꯣꯝꯂꯥꯒꯨꯝꯕ ꯊꯥꯕꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯣꯝꯂꯥꯁꯤꯅ ꯎꯍꯩ ꯋꯥꯍꯩ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯈꯔꯁꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯄꯤꯕꯤꯔꯤꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯃꯌꯥꯝꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯅ ꯆꯥꯕꯤꯕ ꯌꯣꯡꯆꯥꯛꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯏꯔꯒꯁꯨ ꯊꯝꯕꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯙꯧꯁꯤꯅ ꯄꯥꯝꯖꯔꯝꯕ ꯑꯗꯨꯃꯛꯅꯤ ꯃꯌꯥꯝ ꯄꯥꯝꯖꯔꯝꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯎ ꯊꯥꯕꯒꯤ ꯀꯥꯟꯅꯕ ꯎꯁꯤꯅ ꯀꯔꯤ ꯀꯔꯤ ꯃꯦꯗꯤꯁꯤꯅꯦꯜ ꯚꯦꯂ꯭ꯌꯨ ꯆꯤꯡꯕ ꯍꯥꯏꯕꯁꯤꯡꯁꯤ ꯏꯙꯧꯁꯤꯅ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯈꯪꯍꯟꯕꯤꯔꯝꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯩꯈꯣꯏ ꯇꯥꯖꯩ ꯌꯣꯡꯆꯥꯛꯁꯤꯅ ꯀꯥꯟꯅꯔꯤꯕꯁꯦ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏ ꯀꯟꯁꯇꯤꯄꯦꯁꯟ ꯅꯥꯕ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕꯒꯤ ꯂꯥꯏꯅꯥꯁꯤꯡ ꯅꯥꯕ ꯑꯗꯨ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯑꯗꯩꯗꯤ ꯍꯦꯡꯑꯣꯚꯔꯒꯨꯝꯕ ꯂꯩꯕ ꯑꯗꯨꯒ ꯍꯥꯔꯠ ꯕꯔꯟꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯁꯦ ꯆꯥꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛꯁꯦ ꯆꯥꯔꯒꯗꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯐꯍꯟꯕ ꯉꯝꯃꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦ ꯎꯁꯤꯡꯁꯥ ꯍꯥꯏꯔꯒ ꯈꯪꯅꯕ ꯄꯥꯝꯕꯤꯗꯨꯅꯤ ꯎꯁꯤꯡꯁꯥꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯍꯦꯟꯗꯜ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅ ꯑꯗꯨꯗꯨꯒ ꯁꯨꯒꯔ ꯂꯦꯚꯦꯜꯁꯦ ꯀꯔꯤꯒꯨꯝꯕ ꯂꯣ ꯑꯣꯏꯇꯥꯔꯒꯗꯤ ꯎꯁꯤꯡꯁꯥ ꯆꯥꯕꯅ ꯑꯩꯈꯣꯏꯒꯤ ꯁꯨꯒꯔ ꯂꯦꯚꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯔꯦꯒꯨꯂꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅꯁꯨ ꯑꯗꯨꯗꯨꯒ ꯍꯛꯆꯥꯡ ꯐꯅꯕ ꯍꯣꯠꯅꯕꯃꯇꯝꯗ ꯎꯁꯤꯡꯁꯥꯁꯤꯅ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏ ꯚꯦꯂ꯭ꯌꯨꯁꯤꯡ ꯃꯇꯦꯡꯁꯤꯡ ꯂꯧꯔꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯎꯁꯤꯡꯁꯥꯒꯤ ꯑꯩꯈꯣꯏ ꯎꯄꯥꯝꯕꯤꯁꯤꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯤꯔꯤ ꯀꯥꯟꯅꯕ ꯄꯤꯔꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯏꯙꯧꯅ ꯂꯩꯈꯤꯗꯕꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠ ꯑꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯗꯁꯨ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯉꯁꯤ ꯂꯦꯕꯦꯜ ꯊꯦꯠꯇꯨꯅ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯝ ꯃꯅꯥ ꯍꯩ ꯍꯥꯏꯗꯅ ꯂꯩꯔꯤ ꯃꯅꯥ ꯍꯩꯁꯤꯅ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯅꯥ ꯍꯩꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯜꯁꯔ ꯅꯥꯕ ꯃꯌꯥꯝ ꯈꯅꯥꯎꯗ ꯑꯜꯁꯔ ꯂꯩꯕꯁꯦ ꯑꯗꯨꯒ ꯑꯦꯅꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯖꯒꯥ ꯑꯃꯗ ꯑꯜꯁꯔ ꯅꯥꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯥ ꯍꯩꯁꯤꯅ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥ ꯆꯤꯛꯄ ꯑꯗꯩꯗꯤ ꯌꯥꯗ ꯑꯩꯈꯣꯏꯒꯤ ꯏ ꯊꯣꯛꯄꯁꯦ ꯒꯝ ꯕ꯭ꯂꯤꯗꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯒꯝ ꯕ꯭ꯂꯤꯗꯤꯡ ꯌꯥꯗ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤ ꯏ ꯊꯣꯛꯄꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯥ ꯍꯩꯁꯤꯅ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯍꯥꯛꯀꯤ ꯃꯍꯩꯁꯦ ꯁꯤꯁꯤꯒꯤ ꯄꯥꯎꯗꯔ ꯑꯣꯏꯅ ꯁꯦꯝꯗꯣꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯁꯊꯃꯥ ꯂꯥꯌꯦꯡꯕꯗ ꯑꯁꯊꯃꯥ ꯅꯥꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯈꯖꯤꯛ ꯃꯇꯦꯡ ꯄꯥꯡꯉꯤ ꯐꯒꯠꯍꯟꯅꯕ ꯃꯇꯝꯗꯅꯁꯨ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯅꯥꯔꯛꯄ ꯃꯇꯝꯗꯁꯨ ꯃꯅꯥ ꯍꯩꯁꯤꯅ ꯄꯨꯕ ꯉꯝꯕ ꯑꯦꯔꯤꯌꯥ ꯈꯔꯁꯨ ꯂꯩ ꯍꯥꯏ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯈꯔ ꯏꯖꯔꯤꯕ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯔ ꯃꯇꯨꯡꯗ ꯑꯈꯪꯕ ꯈꯔ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯣꯛꯆꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯒꯦ ꯃꯊꯪꯁꯤꯗ ꯂꯩꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎ ꯍꯥꯏꯔꯒ ꯈꯪꯅꯕ ꯂꯩꯍꯥꯎꯅꯤꯀꯣ ꯆꯝꯄ꯭ꯔꯥꯛ ꯍꯥꯏꯔꯒꯁꯨ ꯏꯪꯂꯤꯁꯇ ꯈꯪꯉꯤ ꯍꯥꯏ ꯆꯝꯄ꯭ꯔꯥꯛ ꯍꯥꯏꯅ ꯀꯧꯏ ꯍꯥꯏ ꯂꯩꯍꯥꯎꯁꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯝ ꯍꯦꯜꯊ ꯕꯦꯅꯤꯐꯤꯠꯁ ꯈꯔ ꯁꯨꯝ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯂꯩ ꯑꯣꯏꯅ ꯁꯨꯝ ꯁꯥꯠꯄ ꯃꯥꯜꯂꯤꯀꯣ ꯂꯩꯁꯦ ꯁꯥꯠꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯨꯝꯕꯁꯦ ꯁꯤꯁꯦ ꯍꯥꯠꯄꯗ ꯃꯇꯦꯡ ꯑꯣꯏ ꯍꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯨꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯁꯌꯥꯡꯒꯤ ꯅꯥꯕ ꯈꯣꯠꯄꯗ ꯔꯨꯃꯦꯇꯤꯖꯝꯗ ꯑꯩꯈꯣꯏ ꯁꯔꯨ ꯁꯌꯥꯡꯒꯤ ꯅꯥꯕ ꯖꯣꯏꯟꯀꯤ ꯅꯥꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯈꯨꯕ ꯁꯔꯨ ꯁꯌꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯤꯛꯄ ꯅꯥꯕꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯈꯖꯤꯛ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤ ꯍꯥꯏꯅꯁꯨ ꯏꯕꯤꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯃꯅꯥ ꯍꯩ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯊꯪ ꯃꯣꯇꯣꯛ ꯍꯩ ꯍꯥꯏꯀꯣ ꯃꯣꯇꯣꯛ ꯍꯩ ꯍꯥꯏ ꯃꯣꯇꯣꯛ ꯍꯩꯁꯤꯅ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯅꯥꯁꯤꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯃꯣꯇꯣꯛ ꯍꯩꯁꯤꯅ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯅꯦꯝꯗ ꯕꯔꯃꯤꯁ ꯒ꯭ꯔꯦꯞ ꯍꯥꯏꯔ ꯈꯪꯅꯩ ꯍꯥꯏ ꯕꯔꯃꯥꯒꯤ ꯕꯔꯃꯤꯁ ꯒ꯭ꯔꯦꯞ ꯃꯥꯒꯤ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯄꯦꯁꯟ ꯇꯧꯕ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕꯗꯁꯨ ꯃꯍꯥꯛꯀꯤ ꯃꯣꯇꯣꯛ ꯍꯩ ꯑꯁꯤꯒꯤ ꯃꯍꯤꯁꯦ ꯁꯤꯁꯤꯅꯁꯨ ꯑꯗꯨꯝ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏ ꯍꯥꯏ ꯑꯗꯨꯒ ꯃꯀꯨꯒꯨꯝꯕ ꯎꯒꯤ ꯁꯔꯨꯛꯁꯤꯡꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯊ꯭ꯔꯥꯏꯇꯤꯁꯀꯨꯝꯕ ꯑꯁꯣꯛ ꯑꯄꯟꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯇꯣꯛ ꯍꯩꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯃꯦꯟꯁꯤꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯥꯔꯁ ꯑꯦꯗꯀꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯐꯥꯔꯁ ꯑꯦꯗꯀꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯈꯟꯅꯕ ꯑꯗꯨꯝ ꯃꯣꯇꯣꯛ ꯍꯩꯁꯤꯒꯤ ꯀꯥꯟꯅꯕꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯅꯨꯔꯥ ꯍꯩ ꯌꯦꯡꯃꯤꯟꯅꯁꯤ ꯅꯨꯔꯥ ꯍꯩꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯒꯨꯁꯕꯦꯔꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯍꯥꯏ ꯅꯨꯔꯥ ꯍꯩꯒꯤ ꯃꯅꯥꯁꯦ ꯃꯌꯥꯝ ꯑꯃꯇꯪ ꯌꯦꯡꯕꯤꯌꯨ ꯅꯨꯔꯥ ꯍꯩꯒꯤ ꯃꯅꯥꯁꯦ ꯈꯪꯅꯕ ꯃꯌꯥꯝ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯨꯔꯥ ꯍꯩꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯈꯪꯍꯟꯖꯒꯦ ꯅꯨꯔꯥ ꯍꯩꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯈꯨꯕ ꯊꯕꯥꯛꯀꯤ ꯕ꯭ꯔꯣꯟꯀꯥꯏꯇꯤꯁ ꯅꯥꯕ ꯑꯗꯩꯗꯤ ꯑꯜꯁꯔ ꯅꯥꯕ ꯑꯗꯩꯗꯤ ꯆꯥꯕ ꯊꯛꯄ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯕꯔꯅꯤꯡ ꯁꯦꯟꯁꯦꯁꯟ ꯍꯛꯆꯥꯡꯗ ꯆꯥꯛꯄ ꯈꯣꯠꯄꯒꯤ ꯇꯧꯕꯒꯤꯁꯦ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥ ꯍꯩꯁꯤꯅ ꯑꯩꯈꯣই ꯈꯔ ꯈꯖꯤꯛ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯗꯨꯅ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤꯅ ꯒꯨꯂꯥꯝꯖꯥꯠ ꯄꯥꯝꯕꯤ
ꯃꯌꯥꯝꯅ ꯃꯅꯥꯁꯦ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯃꯅꯥꯁꯦ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯁꯨꯝ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯒꯨꯂꯥꯝ ꯖꯥꯠ ꯄꯥꯝꯕꯤꯁꯦ ꯃꯁꯛꯁꯦ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨ ꯑꯕꯨꯜ ꯀꯂꯥꯝ ꯑꯗꯣꯒꯤ ꯁꯣꯂꯨꯁꯟ ꯀꯔꯤꯅꯣ ꯀꯔꯤꯒꯤ ꯁꯣꯂꯨꯁꯟꯅꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯤꯁꯦ ꯒꯨꯂꯥꯝ ꯖꯥꯠꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯒꯣꯜ ꯕ꯭ꯂꯦꯗꯔꯗ ꯀꯥꯟꯅꯔꯦ ꯍꯥꯏꯕꯁꯤꯃ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯀꯤꯗꯅꯤꯗ ꯑꯩꯈꯣꯏ ꯅꯨꯡ ꯂꯩꯕꯁꯦ ꯅꯨꯡ ꯇꯥꯍꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯀꯤꯗꯅꯤ ꯁ꯭ꯇꯣꯟ ꯀꯦꯁ ꯍꯥꯏ ꯒꯨꯂꯥꯝ ꯖꯥꯠꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯒꯨꯂꯥꯝ ꯖꯥꯠꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯃ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯈꯔ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯙꯧꯁꯤꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯎ ꯄꯥꯝꯕꯤꯕꯨ ꯊꯥꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯃ ꯐꯪꯅꯕ ꯍꯦꯜꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯍꯦꯜꯗꯤ ꯏꯀꯣꯁꯤꯁꯇꯦꯝ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯙꯧꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯎ ꯆꯥꯔ ꯊꯥꯕꯕꯨ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯣꯛꯂꯛꯅꯕ ꯑꯃꯗꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯁꯤ ꯑꯩꯈꯣꯏ ꯎ ꯄꯥꯝꯕꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯎꯍꯩ ꯋꯥꯍꯩ ꯎ ꯄꯥꯝꯕꯤꯁꯤꯡꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯁꯤ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯏꯙꯧꯅ ꯊꯝꯕꯤꯔꯝꯕꯅꯤ ꯏꯙꯧꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯦꯝꯕꯤꯔꯝꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯙꯧꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯁꯤꯡꯖꯃꯩꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯔꯣꯏ ꯀ꯭ꯂꯕꯁꯤꯒꯤ ꯃꯤꯡꯁꯨ ꯊꯣꯟꯕꯤꯔꯝꯃꯤꯅꯤꯀꯣ ꯃꯌꯥꯝ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯗꯨꯅ ꯏꯙꯧꯅ ꯍꯣꯠꯅꯕꯤꯔꯝꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥꯅꯁꯨ ꯑꯩꯈꯣꯏ ꯎ ꯄꯥꯝꯕꯤꯁꯤꯡ ꯊꯥꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤ ꯃꯌꯥꯝꯅ ꯈꯖꯤꯛ ꯐꯒꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯣꯜꯁꯤꯡ ꯌꯥꯝ ꯆꯥꯎꯏ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯁꯣꯔꯥꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗꯩꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯙꯧꯅ ꯄꯥꯝꯖꯔꯝꯕ ꯃꯔꯨꯑꯣꯏꯅ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯆꯧ ꯑꯆꯧꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯊꯥꯕꯤꯔꯝꯕꯁꯤ ꯏꯙꯧꯅ ꯑꯩꯈꯣꯏꯅ ꯊꯥꯕꯤꯔꯝꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤꯔꯛꯏ ꯑꯩꯈꯣꯏꯅ ꯀꯦꯞꯁꯟꯗꯁꯨ ꯏꯙꯧ ꯑꯁꯤꯒꯤ ꯈꯔ ꯗꯤꯇꯦꯜ ꯈꯔ ꯈꯪꯖꯕ ꯈꯔ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯈꯠꯆꯕꯅꯤ ꯃꯃꯤꯡ ꯃꯊꯥ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯟꯕꯤꯔꯝꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯣꯠꯅꯕꯤꯔꯝꯕ ꯈꯔ ꯑꯃ ꯑꯩꯈꯣꯏꯅ ꯈꯔ ꯐꯪꯖꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯐꯪꯖꯔꯨꯕ ꯃꯇꯝꯗ ꯐꯪꯖꯕ ꯈꯔ ꯏꯖꯕꯅꯤ ꯑꯗꯣ ꯃꯍꯥꯛꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯀ꯭ꯂꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯁꯤꯔꯣꯏ ꯀ꯭ꯂꯕ ꯑꯁꯤꯒꯤꯁꯨ ꯏꯙꯧ ꯑꯁꯤꯅ ꯃꯤꯡ ꯊꯣꯟꯕꯤꯔꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥ ꯑꯃ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯙꯧꯅ ꯊꯣꯟꯕꯤꯔꯝꯕꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯏꯙꯧꯁꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯎ ꯄꯥꯝꯕꯤꯁꯤꯡꯕꯨ ꯑꯩꯈꯣই ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯌꯥꯝꯅ ꯀꯣꯏꯅ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯊꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯆꯧ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯑꯃ ꯍꯤꯡꯍꯧꯔꯤꯕꯁꯤ ꯏꯙꯧꯅ ꯊꯥꯕꯤꯔꯝꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯕꯅꯤ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360ꯅ ꯉꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯅꯝꯂꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯃꯌꯥꯝ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯤꯈꯤꯕ ꯌꯥꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯃꯥꯡꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯎ ꯄꯥꯝꯕꯤ ꯑꯃ ꯊꯥꯔꯝ ꯇꯥꯔꯒꯗꯤ ꯎ ꯄꯥꯝꯕꯤꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯕ ꯃꯇꯝꯗ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜꯁꯤꯡ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯅ ꯁꯣꯔ ꯍꯣꯟꯕ ꯃꯇꯝꯗ ꯏꯚꯟ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯣꯔ ꯍꯣꯜꯂꯤꯕꯁꯤꯡ ꯑꯁꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯊꯥꯕꯤꯔꯝꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯀꯤꯇꯤꯅ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯣꯛꯈꯠꯇꯅ ꯂꯩꯖꯔꯝꯂꯕ ꯑꯩꯈꯣꯏ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯝꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯟꯕ ꯃꯇꯝꯗ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯂꯦꯝꯅ ꯐꯪꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯍꯤꯡꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯕ ꯋꯥꯐꯝꯅꯤ ꯃꯌꯥꯝ ꯂꯝꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯅꯤ ꯃꯌꯥꯝꯅ ꯂꯝꯁꯤ ꯌꯥꯝ ꯀꯟꯅ ꯍꯪꯕꯤꯔꯛꯏ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗꯅꯤ ꯂꯩꯖꯔꯤꯁꯦ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯁꯤꯡꯖꯃꯩ ꯄꯥꯔꯀꯤꯡꯗꯒꯤ ꯍꯦꯛ ꯆꯪꯉꯛꯄ ꯊꯣꯉꯥꯝ ꯂꯩꯀꯥꯏ ꯂꯝꯕꯤ ꯄꯔꯦꯡꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗꯨꯗ ꯁꯤꯔꯣꯏ ꯀ꯭ꯂꯕ ꯑꯅ SROY ꯀ꯭ꯂꯕ ꯑꯅ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯀ꯭ꯂꯕꯇꯨꯒꯤ ꯃꯤꯡ ꯊꯣꯟꯕꯤꯔꯝꯕ ꯏꯙꯧ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯖꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯁꯤ ꯅꯝꯖꯔꯛꯄꯅꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯔꯦꯟ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯃꯇꯝ ꯉꯥꯏꯖꯒꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯣꯠꯄꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯕꯨꯜ ꯀꯂꯥꯝ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯄꯥꯎ ꯁꯝꯅꯗꯕ ꯈꯔ ꯉꯥꯡꯉꯦ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯀꯃꯦꯟ ꯈꯔ ꯍꯪꯉꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦ ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝꯅ ꯁꯤꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯋꯥꯐꯝ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯈꯥ ꯇꯥꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃ ꯑꯗꯨꯝ ꯁꯝꯊꯔꯁꯨ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯉꯩ ꯃꯇꯝꯁꯤꯗꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯕꯒꯤ ꯏꯅꯦ ꯑꯃ ꯍꯥꯏꯔꯝꯃꯗꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯋꯥꯔꯤ ꯁꯥꯕꯒꯤꯅꯦ ꯃꯤ ꯑꯃꯇ ꯏꯅꯦ ꯑꯃꯇ ꯊꯣꯛꯄꯤꯔꯣ ꯍꯥꯏꯌꯣ
ꯑꯗꯣ ꯃꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯉꯥꯡꯖꯕꯁꯦ ꯃꯌꯥꯝ ꯌꯧꯕ ꯉꯝꯗꯕ ꯑꯦꯔꯤꯌꯥ ꯈꯔꯗꯤ ꯂꯩꯅꯤꯕꯀꯣ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯅꯦ ꯑꯃꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯖꯒꯦ ꯑꯗꯨꯗꯨꯒ ꯏꯙꯧꯁꯤꯅ ꯄꯥꯝꯖꯔꯝꯕ ꯏꯙꯧꯁꯤꯅ ꯍꯣꯠꯅꯕꯤꯔꯝꯕꯁꯤꯡ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯡꯒꯤ ꯃꯩꯇ꯭ꯔꯤ ꯁꯤꯁꯨ ꯉꯥꯏꯍꯥꯛꯇꯤ ꯂꯩꯖꯈꯤꯅꯤ ꯃꯐꯝꯁꯤꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯁꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯤ ꯃꯩꯇ꯭ꯔꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯃꯐꯝꯁꯤꯡ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯍꯟꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯏꯙꯧꯁꯤꯒꯤ ꯃꯃꯤꯡꯁꯦ ꯃꯌꯥꯝ ꯍꯥꯎꯕꯝ ꯌꯨꯝꯖꯥꯎ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤꯀꯣ ꯍꯥꯎꯕꯝ ꯌꯨꯝꯖꯥꯎ ꯏꯙꯧꯁꯦ ꯃꯇꯝ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡꯗ ꯌꯨꯠꯁꯤꯡꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛꯁꯦ ꯌꯨꯠꯇ ꯐꯣꯀꯁ ꯇꯧꯕ ꯌꯥꯝ ꯀꯟꯅ ꯇꯧꯅꯔꯤꯗꯅ ꯏꯚꯟ ꯏꯂꯦꯛꯁꯟꯗꯐꯥꯎꯗ ꯌꯨꯠꯇ ꯐꯣꯀꯁ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯣ ꯏꯙꯧꯁꯤꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯀ꯭ꯂꯕꯁꯤꯒꯤ ꯃꯤꯡ ꯊꯣꯟꯕ ꯃꯇꯝꯗ ꯌꯨꯠꯇ ꯐꯣꯀꯁ ꯇꯧꯕ ꯃꯤꯡ ꯊꯣꯟꯕꯤꯔꯝꯃꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯀꯦꯞꯁꯟꯗ ꯏꯖꯕ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯐꯨꯜ ꯐꯣꯝ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯀꯔꯤ ꯃꯤꯡꯗ ꯊꯣꯟꯕꯤꯕꯅꯣ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯀꯦꯞꯁꯟꯗ ꯏꯖꯕꯅꯦ ꯀꯦꯞꯁꯟꯗ ꯗꯤꯇꯦꯜ ꯑꯝꯇꯪ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯨꯒ ꯈꯔ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯀꯣꯛꯇꯒꯤ ꯁꯨꯝ ꯍꯧꯔꯒ ꯍꯥꯏꯕꯁꯤ ꯍꯟꯖꯤꯟ ꯍꯥꯏꯕꯁꯤꯁꯨ ꯕꯣꯔꯤꯡ ꯆꯨꯔꯛꯄ ꯌꯥꯏ ꯉꯁꯥꯏꯗꯩ ꯍꯧꯕꯗꯒꯤ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯗ ꯀ꯭ꯂꯤꯛ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯀꯦꯞꯁꯟ ꯑꯣꯏꯅ ꯏꯅꯦ ꯑꯃ ꯊꯣꯛꯂꯛꯑꯦ ꯏꯅꯦꯁꯤꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯖꯒꯦ ꯑꯗꯨꯗꯨꯒ ꯏꯅꯦꯒ ꯋꯥꯔꯤ ꯁꯥꯔ ꯃꯇꯨꯡꯗ ꯑꯁꯤꯒꯤ ꯇꯧꯕ ꯏꯅꯦꯒ ꯁꯨꯝ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯁꯥꯁꯦ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯃ ꯆꯞꯄꯛꯀꯦꯀꯣ ꯋꯥꯔꯤ ꯍꯧꯗ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯆꯞꯄ ꯏꯅꯦꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯏꯙꯧꯁꯤꯒꯤ ꯀꯅꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡꯅ ꯄꯤꯌꯥꯏꯅꯨ ꯑꯣꯏꯅꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯟ ꯏꯕꯨꯡꯉꯣꯁꯤꯒꯤ ꯑꯩꯍꯥꯛꯅ ꯑꯍꯨꯝꯁꯨꯕ ꯃꯃꯧ ꯅꯨꯄꯤ ꯗꯌꯥꯃꯣꯏꯒꯤ ꯂꯣꯏꯅꯕꯤ ꯏꯙꯧꯁꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯏꯅꯦ ꯀꯔꯤꯒꯗꯤ ꯄꯥꯝꯕꯤꯔꯝꯃꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯥ ꯁꯛꯂꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯄꯥꯗꯒꯤꯁꯨ ꯍꯦꯟꯕ ꯑꯗ ꯃꯥꯅ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯅꯍꯥꯔꯣꯜ ꯌꯨꯠꯁꯤꯡꯁꯦ ꯃꯥꯅ ꯑꯞꯂꯤꯞ ꯌꯥꯝ ꯇꯧꯖꯅꯤꯡꯕ ꯁꯥꯟꯅ ꯈꯣꯠꯅꯕ ꯃꯌꯥꯝꯗꯁꯨ ꯃꯥꯅ ꯌꯥꯝꯅ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯑꯦꯟꯀꯔꯦꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯁꯥꯃꯛꯁꯨ NCCꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯄꯥꯝꯕꯤ ꯎ ꯋꯥ ꯊꯥꯕ environment balance ecological balance ꯊꯝꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯁꯥ ꯑꯃ ꯊꯝꯖꯔꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯗꯁꯨ ꯑꯗꯒꯤ ꯊꯥꯕꯤꯔꯝꯕ ꯎꯁꯤꯡꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯂꯣꯏꯅꯃꯛꯁꯦ ꯄꯥꯛꯇꯛꯅꯅ ꯂꯣꯏ ꯊꯥꯕꯤꯔꯝꯕ꯭ꯔꯥ ꯃꯌꯥꯝꯅ ꯁꯨꯝ ꯈꯔ ꯁꯨꯝ ꯎꯍꯟꯁꯦ ꯃꯦꯛꯁꯤꯃꯝ ꯃꯥꯅ ꯊꯥꯕꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯩꯖꯥ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤꯒꯤ ꯃꯌꯥꯝꯕꯅ ꯊꯥꯕꯤꯔꯝꯕꯅꯤ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤꯁꯤꯗꯤꯀꯣ ꯑꯗꯨꯒ ꯑꯇꯩ ꯑꯗꯒꯤ ꯋꯥꯡ ꯄꯥꯝꯕꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯣꯏ ꯊꯥꯕꯤꯕꯅꯤ ꯑꯗꯨꯒ ꯁꯤꯗꯗ ꯅꯠꯇꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯥꯅ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯥꯅ USꯗꯒ ꯆꯠꯄ ꯃꯇꯝꯗꯁꯨ ꯎ ꯋꯥꯒ ꯑꯗꯨꯝ ꯊꯥꯕꯤꯔꯝꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯒꯁꯦ ꯑꯗꯨꯝ ꯄꯨꯕꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡꯁꯤꯗꯩꯁꯤꯗ ꯅꯪꯕꯨ ꯁꯤ ꯊꯥꯖꯤꯜꯂꯨꯅꯤ ꯀꯥꯏꯅ ꯇꯈꯦꯜꯂꯩ ꯄꯥꯝꯕꯤ ꯈꯔ ꯑꯃꯨꯛ ꯄꯤꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯊꯝꯕꯤꯔꯛꯏꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯣꯏ ꯑꯗꯣ ꯏꯙꯧꯁꯤꯅ ꯁꯨꯝ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯏꯙꯧꯒ ꯁꯨꯝ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯕ ꯃꯇꯝꯗ ꯏꯙꯧꯅꯒꯗꯤ ꯑꯩ ꯁꯤ ꯃꯇꯝꯗ ꯁꯤ ꯇꯧꯕꯤꯔꯣ ꯀꯥꯏꯅꯒꯗꯤ ꯍꯥꯏꯕꯤꯔꯝꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯎ ꯄꯥꯝꯕꯤꯁꯤꯡ ꯄꯤꯕꯤꯔꯝꯃꯨ ꯀꯥꯏꯅꯒꯗꯤ ꯍꯥꯏꯕꯤꯔꯝꯕ ꯀꯔꯤꯒꯗꯤ ꯍꯥꯏꯕꯤꯔꯝꯃꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯕ ꯌꯥꯔꯤꯉꯩ ꯃꯅꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯇꯁꯦꯡꯀꯤꯗꯤ ꯑꯩꯍꯥꯛꯅ ꯁꯤꯗ ꯂꯥꯛꯆꯩꯁꯦ ꯆꯍꯤ 10ꯃꯨꯛꯇꯤ ꯁꯨꯖꯔꯦꯀꯣ ꯑꯗꯨꯅ ꯋꯤꯗꯤꯟ ꯑ ꯁꯣꯔꯠ ꯄꯤꯔꯤꯌꯠ ꯑꯣꯐ ꯇꯥꯏꯝ ꯃꯇꯝ ꯆꯍꯤ 2-3ꯒꯤ ꯂꯦꯡꯒꯥ ꯑꯗꯨꯗꯩ ꯃꯥꯗ ꯈꯤꯇꯪ ꯑꯜꯖꯥꯏꯃꯔ ꯍꯥꯏꯕ ꯀꯩꯅꯣꯁꯤꯅ ꯈꯔ ꯑꯃꯨꯛ ꯑꯦꯐꯦꯛ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯥꯅ ꯅꯤꯡꯖꯕ ꯃꯌꯥꯝꯁꯦ ꯐꯪꯈꯤꯗꯕꯅꯤꯀꯣ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯔꯤꯕ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯁꯤꯒꯨꯝꯕ ꯊꯥꯕꯒꯤ ꯑꯦꯟꯀꯔꯦꯖꯃꯦꯟ ꯑꯁꯤꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗꯁꯨ ꯅꯣꯏ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨꯅꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯑꯗꯨꯝ ꯏꯇꯠ ꯇꯠꯇꯅ ꯄꯤꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯥꯔꯝꯕꯅꯤ ꯁꯤꯗ ꯈꯔ ꯀꯛꯊꯠꯈꯤꯕ ꯈꯔ ꯌꯥꯎꯗꯅ ꯇꯧꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯟ ꯑꯣꯏꯕ ꯃꯣꯇꯤꯞꯇꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯑꯗꯨꯒ ꯃꯤ ꯑꯃꯕꯨ ꯖꯤꯕꯁꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯃꯈꯥ ꯊꯥꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ ꯃꯥꯅ ꯕꯦꯕꯥꯔ ꯂꯩꯅ ꯆꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ
samna hairabada ai hak se mamong ni ko adu mamong go zanang ma su sinada ba hai tare ko ai hak haizin di he was a man of principle hai tare ko aduna na kaina ibema na kaina dum bagi kaino smi yam phajaba adum mama ai tamba phangjai baba sidagi aduga mana sum masu macha sing loina ba matam da idhausina karam mawong dai loina bi haidi adum haidi ka mamau macha da loina ba dai di hen loina dau mali masu sina kamaina masu daga di loina bi rami masu sing se loina ba matam se aikoi na mai masu zamana thagat zabaga se mi mama da ikai zabaga yaw yap asa yam zau zaba hai tare masu sing zaba samna for example ai haki ichanu pi sara hobam ko ma pok matam se za ma di phabo oidoini bharat ki prime minister oidoini kai na da aikoi na gas baba mi na taraga nuk ninga ni kai na mai sam zau zaba hai tare ko aphaba mi oidoini ka hai basigi mana kanu adu mam lei aduga mamo moina ko ehang na mamo oirabani na mamo moina ehang na haizaning badi ipum khuti makta asigumba babaji iku bokoi na phangjaba se dumi mati ehang na sam penza ba haitare adanga sibong manungda nong ta akan ba wahayam ta ingon da haiba thengna zadri aduga leire iba matam seiza adun makna maram oi haraga ehang na so ehaki iku bok se ipuroi bi ba pokuri ba ipa se asibu ehang na ipa dong na dum ningza ba haitare aduna kai gombiam ta wakhal da ani longza da ba haitare adum bagi ma wakhalon than ka phaujai se hoi ni hoi gi laikai hai tare ko laikai se ko liba siroi club SROY siroi club se dauna su thon biram mani na hai ado club ki mai kai dagi di sumaina imung manung da kari kari hai di dauna sum mahaki ming se sumaina sigi thon biram bai damak ta siroi club se dauna thon biram bai damak club ki mai kai dagi kari kari ga di tau birak khiba lai kai khumna bot boy nak tang hai biyo siroi club se babana kwai dagi kaino ne na khoi lekai gi music sing na mana ahan da kwai educated oi bani haidana adumaina mayam educated oi ba mayam sele ko mo mayam pulle hairaga to bodo ming thon basna ekhoi baba na thon bi sroi haidana ko service recreation and youth organization of youths hare ko ado basi thon bi na mani haye aduga akhoi gi matam du da seng na harba dai ne akhoi sum wari ma thamjage hojik se mamangi election da bawda khoi gi youth ta focus taw se ka hena taw ki ado handakti youth se youth wing ga haidana ko yam kai haini khatang khare hena youth sida koi youth se semgat taba ya de youth se sagat taba ya de hai wakhalon se handakki election sidang da ui but idhauna leiringe matam da idhauna hingbiringe manung da di koi club asi koi gi hangar pirak matam da koi youth sida focus tawraga hangbi hi ba club ne ba je so koi na su yam da koi yam chau thok chaba pokchaba du ga awon ba ma lak si khatang tapra haina khalle youth sina koi gi future gi pillar ni idhauna su si se han mama ga hauna ubiram ba du ba area mani ko kari haibining youth si focus tawbiram ba yamna san ba midyeng amada idhauna thon biramba maroina siroi club sida su ko youth ta focus taw baming oina su oi biram la banina sum imung manung oina sum idhau gi damakta proudly feel this oina taw birangani haina di khalle mayam dagadi kari gi phongdok pining tasengna naha youth haibasi tungi yumbirel ni ko mo the pillars ni ko society sigi aduga akhoi asigumba kaino se mana maming thon ba matamza kaina khoi like tam badang na tre man recreation haibam so thamam me ba aduna recreation to bas na so mapung yam phan ba hai tare khoi youth dai za ko na tradi khoi gi like tang tam bada so mapung ipha pha da ba hai tare ko samaj ma sema matam na youth ma development oi ro ko matam da adudana madugi mari leina haraga recreation su manam thambi aduga mane extra ma hai taraga di ehang na khangjabada ahan sing na club ki members sing na haibirak pa matam da akhoi gi baba sina akhoi gi winter break adagi summer break to ba matam seiza khoi naha sing se class 9 10 ka ba ngang sing se punjali harga laik tam bi ki system ma son thambira me haye ba khoi baba sina oja so oja gi sin pham jo pai biram banina mani khoi baba masa mak se ibung ona sun khangbire ko hana manipur college gi su vice principal oi birami aduka idol college gi su principal oi birami thoido khendu ba ate mafam higher secondary sing da su principal oi birami ko ado idau se ko imung manung se mai macha sina kaya no masuna kaya ga di hundok pirami aduga ichano pana kaya oidino imung manung gi matang na khatang mai adum masing do habiu ne imung manung se khoi gi baba gi macha nu pa mari leiye atom badu di leitre hoje ada canada da settle tawraga leikre covid na maram orega lakpa ngamdre aduga macha nu pi ani leiye aduga masu se total khoi gi 13 haitare ko okay adum yamna aduga ngasi gi thorom sing se mapung oina mahaki macha mamau sing masu sing pulap pullaga idau se buning sing ja boina
ngasi maruina khoi pambi sing u pambi sing se khoi pi bagi khoi wakhalon se su adum mayan pothopi ni kana nagadi hodok pi rei sumaina khoi idogi sorat no misdai sida sumaina khoi u pambi sing pi dana aduga gamla ga haptana khotna khoi amamam pi do ni ko horen se gamla sida hapaga u cha amamam pi do ne ba ado kana nagadi hodok pi rei si idea se khoi babana pamjabase uwa thaba pamje habase khoi gi imungi sadasa khudimang na sum ningjaba adagi handaki matang se babana numi kharani nadana leba matam seiza akhoi myam se unite tobagi room ma pibire ba mana aduna idhausna babasna legidraba matungda akhoi myam se punjanna raga babana kari kari pamjaram ba haibase kitang last ni dana khoina contribution to bangam za doise ko aduna mayam gi waklon amaga sharing tong rak padai combine kaino haitare ko resolution haitare okay aduga ngasi sai sisu haudro ma le ne ya ga di sanction bigro ko su khata na thank you so much somna kan wari mta sajage nem tang mingam tang hebiyo ai gi ming ai haubam sarda de kana oi bidoino ai se oi ai baba ne aina masanupi ahan ni masanupi se kayam kadi thambira masanupi ani aiga ai inau nupi amaga oh inena kai lamda yum pan aina khongmanda amaduna okam lakaida koi pabung oirabanina khare hena nakna biram na khoi gi wari watai da word so khoi gi ne sina haibiri siga katang hena ko option dau male pi ngai matam da khoi gi pabung sina khoi gi pambiram ba khari kari ga di lai mayam da sum takpi ba ya ba matau tam han ba ya ba ta seng na khoi lakchari se mayam khoi idhau sina pambiram ba khara do mayam da utlab matung ma se sini du khanghala mayam sum matau tam sanu khastang or su kana ba oi hau sanu duga mang khra ga da bala mayam khoi gi da khoi gi manipur sida kanglai pak sida leng da khoi lep tana khoi mang le hawar sano haibe wakhalon ngasi video se namjari ne ba mana kari hona birami kari ga di pambirami mana pambiram ba se akhoi je afaba citizen ama oi ba lairik lai su haiba environment ju yam kan ba pamjaram ba uwa tha dana ko adagi afaba chinjak sa ba adagi akhoi se tungi yumbiren sing je maru oina mana yam chengba chaba pamami sana khona ba da su yam na puning thagot pirami ko maru oina sana khona ba laidana aduki matik akhoi da encourage se tawbi ba aibadi lairik lai sugi lam every angle da mana loina akhoi je adum afaba citizen ama oina na ba adum akhoi je lamjing birami haitare ai khoi pokpa baba se ado akhoi gi sum idhau se mayam gi sum seba su tawba mayam gi service su tawba do oja so iba maramna ayamana yum da layam dau mande chumbra saida imaga sum maramak ta ga di sum sauna ba yum da laite nang mayam gi seba da sum tawi kholi haibagi adum imung manung da dum nong phadok nung bon tung dom pom na ba dum yaw bra mayam gi service taw sim masam toi thok pane adum ba se adum yaw da ba dinate adubu akhoi imana so dum akhoi baba na pamjaba baba gi da thoidona yetre maramdi akhoi baba na so dum akhoi mayam je adum larik la su takpi ba hak lai ba matam da phamina raga grammar je nang grammar ga se takpi ba ko baba na takpi ram basing da khoi huju phawa adum ningjing jari lairik lai su dum chang nai na dum khoi myam je khoi jal laga dum takpi ba dum tawe dum aduga imana so khoi da dum imung manung gi thabak sing da su imana ayam ba loi tambi re akhoi je loina ma haigada bani phi sa ba so haigada bani lairik so haigada bani hadana phi ga se loi sa halle akhoi gi kalen suti lai ba se khoi se imana ne phi se haura ne ba yong se aduga ne sa doi ni arai ba se tambi doi ne ba hana adana baba na su nasa sing je tambi yu ne nasa nu pi sing je hai halu ne phi sa ba haidana lairik khatana tana khoi gi kata lon ba moja lon ba punamak se ima se yam haie furit lon ba jar si lon ba khopa se ado imana khoi je tambi rami ado baba na su nasa sing je thong ba thak pa se phajana tambi yu khopi wana ado akhoi na hoje haijari ba mayam se imana tambi ram bani adagi yum kitchen garden dau ba ko haipa laipan thaba adagi uwa thaba punamak sina akhoi baba dagi tamja hawi ado baba se ga loina raga do mai matung ilaga ising he chai gumba ko adagi pambi makhong thin ba gumba akhoi baba na taw khudi mak se akhoi se loina mak se matung da me aduna inaw nu pi ga ai ga se akhoi ani sine yam na akhoi baba matung inari se ado ma gi ju ji pa haidi mana pam da thabak torok pai da makta hoidom cha da chairak poko yaw bra dong phadok kamai thoidong na ma di sai gandi mai di ne chum tapna ne akhoi semdok na ba apha barom da putho aga akhoi gi pukning je hong na ba kwa
เต่าเนี่ยบะคนพัตตาบัตถบมาตอนจัจิกปูจาระสบก็จัจิกจาบสิมายามยาดพัตเตียขวเตียเนี่ยซาหนูเนี่ยโคตรกับหนูเนี่ยอดอสาดุยสารุปดีหน่วยสมัยนักจ้างนักการนักดับนุ่งหวายฟุตแล้วก็ซาวเนี่ยหักจ้างนักการนักดับสิ่งเช่อดมาได้อุหัยวายไม่ยามเจพิจารณาสิมานายามตัมบีคอยดับการนับบันนี้สิจาบันนี้พาบันนี้สิเต่าบันนี้ได้ medicinal plant สิ่งที่ยาม collect เต่าเออดมันอดนักคอยเช่อดมาสมัยนั้นลำจิงบีแล้วไม่หายใจโอ้ยไอ้ดมสายมนวยวันนี้มันเต็มมาสาพังจะบลายคนบางทีตันใจอยู่เลยสะสมตั้งหันทางก็เจอดูว่าคุยกี่อีเท่ากี่คุยกี่ทวายอัตมานะสู้มาพูดเลยคนแต่อินเดียสิ่งอะไรก็สนุกให้ไปสิมาไอ้คุยสิ่งอะไรสิ่งไม่เคยได้สู้ทำใจดมสะสู้มันตั้งกันว่าลายคนบ้างตั้งยาวไปรู้เอาเลยทางก็เจอคุยกี่ตัวเลยใครมันตั้งให้ไปรู้ไอ้อยู่ลายมันต้องท่าดีให้ไปรู้ให้ก็ต้องให้ไปรู้เป็นไกลเด็กเนี่ยทิ้งกี่เนี่ยกันว่าไม่เอเปอร์ไตซ์ต้องอยู่แบบคนอ่ะตัวเอเปอร์ไตซ์คือตัว number เราจะเอาแกตัวก็ตุ้มตานาแล้วสิตุ้มไอ้แกโนพิซซ่าแกตุ้มกันตุ้มกินได้เลยตุ้มเป่านะสิคุย number พิซซ่ารังแกคุยไม่ยามเสียงนะฮะว่าสิ่งไม่ซีนะคนน่าจะดีเซ่ไม่ยามกิน service สุโอยวันนี้ไม่ยามกิน service ให้ไปตัวบูไม่ยามคุยสีตรงมินนะตักตัวเส้นตัวสิตัวสิ่งกี่หมายนะไม่ยามต้องอุหันมินาซีให้แต่นะให้ไปเลยnumber พิซซ่าแกเขาเล่นไลฟ์ลวยกันตะโกนตัวไปหรอตุ้มไปเป็น number เนี่ยตัวตะโกนตัวไปหรอada singi semain tahu ke video tentang namsi hai tu yang nok ning bam na yang pergi saya na fees ki matang saya koi na fees saya direct ma du da di hai te ba mayam sina dung si bidana nang kaya mu nang thau hap na ba tau ge kai so hai ko yawe do ga gift ti pik thal le mayam sini mai si na koi cha charu ba mayam sina gift bi ra ko mayam sina pa ada mayam sina pen bi da na koi tau dari ba thabak se pen bi da na gift atana yawe ngarang so koi ise kang lai sila so gift te birak pa do nung si bidana ado mayam sim ngasigi program si icham cham na koi idau suna pamjaram ba khara do mayam do uhanjana bai damak talai basi thajarak pani तेज बताने का सिंचा करी करी तरबूज बन ये लगा तो